ꯃꯇꯝꯗ ꯋꯦꯠ ꯀꯌꯥ ꯂꯨꯝꯃꯤ 30-40 ꯗꯥꯏ ꯑꯣꯏꯗꯣ ꯌꯥꯝ ꯌꯥꯡ ꯊꯥꯡꯒꯠꯂꯤ ꯍꯦꯃꯟꯗ꯭ꯔꯣ ꯑꯗꯨꯕꯨ ꯁꯤꯠꯇꯦ ꯒꯥꯏ ꯅꯪ ꯇꯧꯔꯝꯃꯤ ꯆꯨꯗ꯭ꯔꯣ ꯑꯗꯨꯅꯤ ꯁꯤꯠꯇ꯭ꯔꯗꯤ ꯇꯧꯁꯟꯒꯦ ꯒꯥꯏ ꯑꯩꯅ ꯍꯥꯏꯕꯗ ꯅꯨꯄꯤꯒꯤꯗꯤ ꯏꯁꯃꯥꯏꯜ ꯑꯃꯗ ꯃꯤꯅꯣꯡ ꯅꯣꯛꯁꯜꯂꯛꯄꯗ ꯌꯥꯔꯦꯕ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯏꯁꯩ ꯔꯤꯑꯦꯛꯁꯟ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯃꯥꯡꯗ ꯔꯤꯑꯦꯛꯁꯟ ꯚꯤꯗꯤꯑꯣ ꯇꯧꯖꯈꯤꯕꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯚꯤꯗꯤꯑꯣꯒꯤ ꯔꯤꯑꯦꯛꯁꯟꯗꯨꯗ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯂꯥꯛꯇꯨꯅ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯗꯤ ꯊꯥꯒꯠꯄꯗ ꯁꯥꯎꯟꯗ ꯇꯥꯈꯤꯗ꯭ꯔꯦꯕ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟꯗ ꯍꯪꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯊꯥꯒꯠꯆꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯀꯣꯄꯤꯔꯥꯏꯠꯀꯤ ꯀ꯭ꯂꯦꯝ ꯂꯥꯛꯄꯅꯤꯅ ꯑꯃꯨꯛ ꯊꯥꯒꯠꯄꯗ ꯍꯥꯏꯗꯤ ꯆꯦꯅꯦꯜꯗ ꯈꯔ ꯑꯁꯣꯏꯕ ꯑꯃ ꯂꯥꯛꯀꯅꯤꯅ ꯈꯟꯕꯗꯒꯤꯀꯣ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯁꯥꯎꯟꯗꯣ ꯃ꯭ꯌꯨꯠ ꯇꯧꯖꯔꯒ ꯊꯥꯒꯠꯆꯈꯤꯕꯅꯦꯕ ꯑꯗꯨꯗꯨꯒꯤ ꯁꯥꯎꯟꯗꯣ ꯊꯣꯛꯆꯗꯕꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯀꯣꯄꯤꯔꯥꯏꯠꯁꯦ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯊꯥꯖꯕ ꯑꯃ ꯂꯩꯖꯩꯑꯕꯀꯣ ꯑꯗꯨꯗꯨꯅ ꯏꯁꯩꯁꯦ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯒꯤ ꯔꯤꯑꯦꯛꯁꯟ ꯚꯤꯗꯤꯑꯣꯗꯣ ꯇꯧꯖꯔꯛꯑꯒꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯕꯨ ꯊꯥꯒꯠꯄ꯭ꯔꯥ ꯍꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯃꯅꯤꯗꯤ ꯊꯥꯒꯠꯂꯝꯃꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯗꯣ ꯑꯗꯨꯗꯣ ꯔꯤꯑꯦꯛꯁꯟ ꯇꯧꯖꯔꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯏꯁꯩꯗꯣ ꯍꯧꯖꯤꯛ ꯊꯥꯖꯔꯛꯑꯒꯦ GCFP Green Green Chili Chili Film Production Green Chili ꯆꯥꯅꯤꯡꯉꯩꯔꯥ ꯌꯥꯔꯦ ꯌꯥꯔꯦ ꯃꯅꯤꯡ ꯆꯦꯟꯕ ꯇꯜꯂꯤ I'm working here for the last 10 years. Racial discrimination can't ꯀꯩꯒꯤ be tolerated. ꯄ꯭ꯔꯣꯇꯦꯁꯅꯣ ꯁꯤꯗ Students ꯑꯩ are ꯁꯤꯕꯩꯅꯦ coming here to ꯑꯣ study ꯑꯩꯁꯦ from ꯍꯦꯛꯇ ꯁꯤꯕꯒꯤ cities. They are not coming here to ꯃꯩꯈꯥꯏꯔ relate. ꯍꯥꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯝꯐꯥꯜꯗꯒꯤ ꯆꯦꯟꯅꯥꯏ ꯀꯥꯁꯇꯤꯡꯒꯗꯤ ꯗꯥꯟꯁ ꯃꯤꯠꯇ ꯍꯧꯔꯦꯅꯦ ꯃꯥꯅꯦ ꯏꯟꯇ꯭ꯔꯣꯁꯦ ꯅꯤꯛꯊꯕꯤꯅꯤ ꯀꯩꯅꯣ ꯀꯇꯛ 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 ꯃ꯭ꯌꯨꯖꯤꯛꯇꯤ ꯐꯖꯩꯅꯦꯀꯣ ꯐꯖꯕ ꯃꯌꯦꯛꯁꯨ ꯐꯖꯕ ꯐꯖꯩ ꯃꯐꯝꯁꯤꯗꯤ ꯐꯖꯩꯅꯦ ꯐꯖꯕ ꯏꯁꯩꯁꯦ ꯃꯤꯅ ꯌꯥꯝꯅ ꯅꯪꯒꯤ ꯅꯨꯄꯤꯗ ꯏꯁꯩ ꯊꯥꯕ ꯌꯥꯅꯤ ꯍꯌꯦꯡꯋꯥꯏ ꯅꯨꯡꯁꯤꯅꯕ ꯂꯩꯔꯀꯥꯟꯗ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯇ꯭ꯔꯤꯕꯅꯤꯀꯣ ꯃꯥꯒꯤ ꯑꯝꯇ ꯂꯩꯇꯦ ꯏꯁꯩꯁꯦ ꯑꯩ ꯊꯦꯡꯅꯈ꯭ꯔꯦꯕ ꯐꯦꯁꯕꯨꯛꯇꯔ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯨꯝ ꯊꯥꯒꯠꯄ ꯍꯥꯏꯇꯥꯔꯦ ꯃꯤꯅꯁꯨ ꯌꯥꯝ ꯄꯥꯝꯅꯕ ꯑꯃ ꯇꯧꯕꯅꯦ ꯃꯥ ꯃꯌꯦꯛꯁꯤꯅꯅꯦ ꯃꯌꯦꯛꯁꯤꯅ ꯑꯥꯔꯊꯁꯦ ꯑꯗꯩ ꯁꯨꯔꯁꯨ ꯐꯖꯩꯗꯅ ꯍꯦꯛ ꯁꯛꯄꯗ ꯌꯥꯝ ꯂꯥꯏꯕ ꯑꯣꯏꯕꯅꯤ ꯁꯤ ꯃꯇꯝꯗ ꯋꯦꯠ ꯀꯌꯥ ꯂꯨꯝꯃꯤ 30-40 ꯗꯥꯏ ꯑꯣꯏꯗꯣ ꯌꯥꯝ ꯌꯥꯡ ꯊꯥꯡꯒꯠꯂꯤ ꯍꯦꯃꯟꯗ꯭ꯔꯣ ꯑꯗꯨꯕꯨ ꯍꯦꯛꯇ ꯄꯝꯈꯠꯀꯦ ꯍꯥꯏꯕ ꯈꯪꯌꯥꯡ ꯌꯥꯡꯕ ꯃꯥꯜꯂꯤꯔꯕ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯈꯪꯌꯥꯡ ꯌꯥꯡ ꯃꯥꯜꯂꯦ ꯌꯥꯡꯁꯨ ꯀꯪꯉꯤꯒ ꯁꯤꯗ ꯀꯣꯂꯔ ꯕꯣꯟꯁꯦ ꯃꯣꯗꯦꯜ ꯑꯣꯏ ꯌꯥꯅꯤ ꯕ꯭ꯌꯨꯇꯤ ꯕꯣꯟꯅꯦ ꯁꯦ ꯕ꯭ꯌꯨꯇꯤ ꯕꯣꯟ ꯁꯤ ꯃꯇꯥꯡꯁꯤ ꯈ꯭ꯋꯥꯏ ꯁꯛꯄ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯅꯪ ꯍꯌꯦꯡꯋꯥꯏ ꯃꯐꯝꯁꯦ ꯑꯩ ꯁꯨꯔꯨꯡꯅꯤꯅꯦ ꯕꯨꯠ ꯊꯣꯛꯂꯛꯇꯣꯏꯅꯦ ꯕꯨꯠ ꯃꯐꯝꯁꯦ ꯌꯥꯝ ꯆꯤꯛꯑꯝꯗꯧ ꯃꯥꯜꯂꯦ ꯅꯨꯡꯗꯥꯡꯗꯗꯤ ꯀꯤꯖꯩꯌꯦ ꯑꯌꯨꯛꯒꯨꯝꯕ ꯑꯣꯏꯕꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯗ꯭ꯔꯦꯁꯁꯤꯡꯗꯤ ꯆꯞ ꯃꯥꯟꯅꯩ ꯏꯕꯣꯛ ꯏꯕꯣꯛꯅꯤꯅꯦ ꯗ꯭ꯔꯦꯁ ꯀꯣꯗ ꯑꯣꯏꯅ ꯁꯦꯝꯃꯤꯅꯤ ꯃꯥꯟꯅꯍꯜꯂꯒ ꯁꯤꯁꯨ ꯃꯥꯟꯅ ꯂꯩꯔꯝꯃꯤꯅꯤ ꯑꯉꯥꯡꯒꯨꯝ ꯇꯧ ꯂꯩꯔꯝꯃꯤ ꯇꯧꯔꯤꯁꯦ ꯗꯥꯏꯕꯔ ꯁꯣꯖꯤꯟ ꯇꯧꯔꯤꯅꯦ ꯁꯤ ꯂꯩꯄꯨꯡꯗ ꯁꯤ ꯀꯣꯁꯇ꯭ꯌꯨꯝꯁꯦ ꯗꯥꯏꯕꯔ ꯁꯣꯖꯤꯟ ꯇꯧꯔꯤꯅꯦꯕ ꯐꯖꯩ ꯅꯨꯄꯥ ꯅꯨꯄꯤ ꯃꯥꯟꯅꯍꯟꯕꯁꯤꯅ ꯍꯦꯟꯅ ꯐꯖꯩ ꯌꯦꯡꯕꯒꯤꯗꯤ ꯅꯨꯡꯗꯥꯡꯗ ꯅꯝꯃꯤ ꯅꯠꯇ꯭ꯔꯥ ꯅꯨꯡꯗꯥꯡꯗ ꯁꯤ ꯐꯅꯌꯥꯝꯗꯤ ꯊꯦꯡꯈꯤꯕꯅꯦ ꯁꯤꯁꯦ ꯍꯟꯕꯗ ꯐꯖꯅ ꯊꯦꯡꯈꯤꯕꯅꯦ ꯅꯝꯕꯗ ꯁꯨꯡꯇꯥ ꯇꯥꯔꯛꯇꯕꯩꯔꯕ ꯅꯠꯇꯦ ꯍꯥꯏꯃꯟꯗ꯭ꯔꯣ ꯅꯠꯇꯦ ꯍꯥꯏꯗꯤ ꯁꯤꯟꯗꯣ ꯇꯥꯕ ꯌꯥꯗꯕꯩꯔ ꯇꯤꯝ ꯋꯥꯔꯛꯅꯤꯅ ꯑꯃ ꯇꯧꯔꯤꯉꯩꯗ ꯂꯣꯏ ꯄꯥꯡꯈꯠꯂꯤꯉꯩ ꯇꯧꯕ ꯏꯁ ꯀꯩꯅꯣ ꯃꯧ ꯁꯥ ꯊꯣꯛꯂꯛꯏꯁꯤꯅ ꯃꯉꯣꯟꯗ ꯃꯥꯅ ꯉꯥꯎꯍꯟꯗꯣꯏꯅꯦ ꯑꯩꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯉꯁꯥꯏꯅ ꯐ꯭ꯔꯣꯛ ꯁꯦꯠꯂ ꯅꯤꯛꯊꯩꯗꯅ ꯍꯧꯖꯤꯛꯇ ꯕ꯭ꯌꯨꯇꯤ ꯁꯥꯔ ꯃꯪꯒꯨꯝꯕ ꯇꯧꯁꯟꯕ ꯑꯣꯏꯔꯝꯗꯧ ꯍꯥꯏ ꯃꯥꯟꯁꯤꯜꯂꯦ ꯃꯥꯅꯦ ꯋꯥꯈꯜꯅꯦ ꯁꯝ ꯈꯥꯏꯗꯤꯜꯂꯨꯗ꯭ꯔꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩ ꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯝ ꯀꯛꯈ꯭ꯔꯕꯅꯤ ꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯥꯡꯒꯠꯂꯦ ꯁꯤ ꯆꯍꯤ ꯀꯌꯥꯒꯤ 2013-14 ꯗꯥꯏ ꯑꯣꯏꯗꯣꯏꯔꯣ
12 ꯅꯠꯇꯦ 2000 ꯀꯌꯥꯅꯣ ꯁꯤꯁꯦ ꯀꯥꯎꯈ꯭ꯔꯅꯦꯕ 15 ꯑꯗꯨꯋꯥꯏꯗ ꯑꯣꯏꯅꯧꯗꯤ ꯃꯥꯜꯂꯦ ꯑꯩ 8 ꯑꯗꯥꯏꯃꯨꯛꯇꯤ ꯐꯥꯔꯦꯕ ꯁꯤ ꯂꯩꯐꯝꯗꯣ ꯑꯣꯏꯗꯣꯏꯔꯣ? ꯃꯥꯅꯦ ꯂꯣꯀꯦꯁꯟꯗꯤ ꯌꯥꯝꯗꯕꯅꯦ ꯑꯅꯤ ꯈꯛꯇꯪ ꯑꯣꯏꯔꯝꯒꯅꯤ ꯂꯣꯏꯁꯤꯜꯂꯛꯑ ꯃꯥꯜꯂꯦ ꯈꯪꯍꯧꯗꯕ꯭ꯔꯥ ꯈꯪꯍꯧꯗꯦ ꯑꯩꯁꯨ ꯈꯪꯍꯧꯗꯕꯅꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯒꯦ ꯑꯩꯁꯨ ꯈꯪꯍꯧꯗꯦ ꯁꯤꯁꯦ ꯐꯤꯂꯝ ꯃꯁꯥꯒꯤ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ ꯐꯤꯂꯝꯅꯤ ꯏꯝꯐꯥꯜꯗꯒꯤ ꯆꯦꯟꯅꯥꯏ ꯌꯦꯡꯕꯨꯗꯤ ꯌꯦꯡꯈ꯭ꯔꯦ ꯕꯣꯠꯇꯒ ꯆꯠꯂꯒ ꯌꯦꯡꯈꯤꯕ ꯁꯤ ꯐꯤꯂꯝꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯀꯥꯎꯗꯤ ꯀꯥꯎꯕ ꯑꯩꯗꯤ ꯌꯦꯡꯍꯧꯗꯦ ꯗ꯭ꯔꯤꯞ ꯌꯥꯟꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯀꯣ ꯑꯗꯣ ꯏꯁꯩꯁꯦ ꯑꯃꯒ ꯑꯃꯨꯛ ꯔꯤꯑꯦꯛꯁꯟ ꯇꯧꯖꯔꯛꯀꯦ ꯁꯤ ꯏꯁꯩꯁꯤꯗꯤ ꯌꯥꯝꯅꯁꯨ ꯅꯪ ꯐꯖꯩ ꯀꯌꯥ ꯇꯧꯗꯣꯏꯅꯣ ꯇꯥꯕꯗ ꯏꯁꯩꯁꯦ ꯑꯃꯒ ꯇꯧꯒꯤꯁꯦ ꯑꯃꯒ ꯑꯩꯈꯣꯏ ꯌꯥꯝ ꯑꯣ ꯐꯖꯩ ꯏꯁꯩꯁꯦ ꯇꯥꯕꯗꯀꯣ ꯃꯌꯥꯝꯅꯁꯨ ꯈꯟꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯩꯁꯦꯀꯣ ꯃꯊꯪꯒꯤ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦ ꯑꯗꯨꯗꯤ ꯏꯁꯩꯁꯦ ꯑꯩꯗꯤ ꯍꯥꯞꯀꯠꯄ ꯏꯁꯩ ꯑꯣꯏꯅ ꯊꯤꯕꯗ ꯁꯤꯗꯧꯔꯕꯅꯤ ꯏꯉꯥꯎ ꯑꯩꯒꯤꯗꯤ ꯉꯥꯎꯖꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯨꯏꯔꯕꯅ ꯍꯥꯞꯀꯠꯇꯕꯅꯤ ꯄꯥꯝꯃꯦ ꯃꯤꯁꯦ ꯑꯈꯟꯅꯅ ꯑꯗꯨꯝ ꯀꯣ ꯊꯤꯕꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯊꯤꯕꯗ ꯋꯥꯏ ꯐꯪꯗꯦꯕ ꯄꯥꯛꯅ ꯃꯥꯅꯦ ꯏꯁꯩꯁꯦ ꯑꯔꯤꯕꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯃꯥꯅꯦ ꯃꯇꯝ ꯑꯃꯗꯗꯤ ꯇꯤꯚꯤꯗ ꯑꯦꯝꯕꯤꯒꯤ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯇꯤꯚꯤꯒꯨꯝꯕ ꯑꯗꯒꯤ ꯗꯤꯚꯤꯗꯤꯒꯤ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯁꯤꯗꯤꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯅꯤꯅ ꯌꯨꯇ꯭ꯌꯨꯕꯇ ꯑꯃ ꯊꯥꯒꯠꯈꯤꯗꯕꯅꯤꯅ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤꯀꯣ ꯊꯤꯕ ꯋꯥꯏꯑꯦꯕ ꯑꯥꯏ ꯑꯦꯁ ꯇꯤꯚꯤꯗ ꯊꯥꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ ꯑꯥꯏ ꯑꯦꯁ ꯇꯤꯚꯤꯒꯨꯝꯕꯗ ꯑꯃꯨꯛ ꯊꯥꯔꯗꯤ ꯌꯥꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯕꯒꯤ ꯋꯥꯈꯟꯗꯤ ꯀꯌꯥ ꯂꯩꯇꯦꯕ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯀꯨꯝꯃꯛꯈꯤꯕ ꯃꯇꯥꯡꯗꯣ ꯑꯦꯜꯕꯝꯁꯦ ꯑꯃꯅꯤꯗꯩ ꯍꯦꯟꯅ ꯄꯨꯊꯣꯛꯇ꯭ꯔꯤ ꯍꯥꯏꯕ ꯑꯩ ꯇꯤꯚꯤꯗꯒ ꯊꯥꯔꯛꯄꯗꯣ ꯃꯥꯅꯦ ꯑꯗꯣ ꯑꯃꯅꯤꯗꯩ ꯍꯦꯟꯅ ꯎꯗꯦ ꯍꯥꯏꯕ ꯑꯦꯜꯕꯝꯁꯦ ꯑꯍꯥꯟꯕꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ 2010 ꯑꯗꯥꯏꯗꯔ ꯀꯩꯅꯣ ꯑꯦꯜꯕꯝꯁꯦ ꯍꯧꯗꯣꯛꯈꯤꯕ꯭ꯔ ꯑꯃ ꯇꯧꯕꯅꯦ ꯃꯥꯅꯦ ꯇꯦꯟꯗꯅꯤ ꯇꯦꯟꯗ ꯆꯨꯝꯃꯦ 10 ꯑꯗꯥꯏꯗꯔ ꯑꯃ ꯑꯣꯏꯕꯅꯦ ꯑꯗꯨꯒꯤ ꯇꯦꯟꯗ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯃ ꯐꯦꯁꯕꯨꯛꯁꯨ ꯄꯥꯛ ꯑꯗꯣ ꯄꯥꯏꯅꯗ꯭ꯔꯤꯕ ꯄꯥꯏꯕꯨꯗꯤ ꯄꯥꯏꯌꯦꯕꯀꯣ ꯄꯥꯏꯕꯨꯗꯤ ꯌꯥꯝ ꯄꯥꯏꯔꯒ ꯍꯛꯆꯟꯅ ꯌꯥꯝ ꯍꯛꯆꯤꯟꯅ ꯄꯥꯏꯔꯨꯗꯕ ꯎꯝ ꯑꯗꯨꯗꯨꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯏꯁꯩꯁꯤꯁꯨ ꯄꯥꯛ ꯐꯪꯖꯗꯦꯕꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯏꯁꯩꯁꯤꯗꯤ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯑꯣꯏꯅ ꯇꯧꯖꯔꯛꯀꯦ ꯑꯁ ꯏꯉꯥꯎ ꯑꯩ ꯉꯥꯎꯖꯕꯤ ꯌꯥꯝ ꯆꯥꯟꯅꯗꯣꯔꯦ ꯏꯉꯥꯎ ꯉꯥꯎꯖꯕꯤꯗ ꯍꯧꯖꯤꯛꯄꯨ ꯉꯥꯎ ꯂꯩꯁꯤꯅꯦ ꯌꯥꯝ ꯆꯥꯟꯅꯕ ꯏꯁꯩ ꯑꯃꯁꯨ ꯑꯣꯏꯗꯣꯔꯤꯕ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝ ꯉꯥꯎ ꯂꯩ ꯉꯥꯎꯆꯠꯅꯔ ꯂꯩ ꯉꯥꯎꯆꯠꯅꯔ ꯍꯧꯖꯤꯛꯄꯨ ꯑꯩ 이거 먹으기는 ꯃꯌꯥꯝ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯚꯤꯗꯤꯑꯣꯗꯣ ꯔꯤꯑꯦꯛꯁꯟ ꯇꯧꯖꯔꯛꯑꯒꯦ ꯍꯧꯖꯤꯛ ꯉꯥꯎꯔꯛꯑꯒꯦ ꯐꯪꯖꯔꯦ ꯉꯥꯎꯔꯛꯑꯒꯦ ꯍꯣꯏ ꯐꯪꯖꯔꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯅ ꯔꯤꯑꯦꯛꯁꯟ ꯇꯧꯖꯔꯛꯑꯒꯦ ꯊꯥꯖꯔꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯀ꯭ꯔꯦꯖꯤ ꯕꯣꯏꯁ ꯚꯔꯖꯟ ꯌꯥꯝ ꯀ꯭ꯔꯦꯖꯤ ꯑꯣꯏꯕ ꯅꯨꯄꯥꯈꯩꯅ ꯄꯨꯊꯣꯛꯄ ꯑꯣꯏꯕꯖꯥꯠꯅꯤꯀꯣ ꯍꯧꯔꯦ 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 ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯤꯀꯣ ꯃꯥꯅꯦ ꯌꯥꯝ ꯈꯠꯄꯤ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯌꯥꯝ ꯉꯥꯎꯖꯕꯤ ꯁꯥꯟꯅꯅꯤꯡꯕꯤꯀꯣ ꯏꯔꯪ ꯂꯪꯖꯕꯤꯅꯦ ꯏꯔꯥꯡ ꯂꯪꯖꯕꯤ ꯍꯥꯏꯇꯥꯔꯦ ꯁꯥꯎꯔꯤꯁꯤꯗꯤ ꯎꯁꯤꯠꯇꯦ ꯀꯥꯏ ꯅꯪ ꯀꯩꯗꯧꯔꯝꯃꯤꯁꯨ ꯎꯗ꯭ꯔꯣ ꯑꯗꯨꯅꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯇꯧꯉꯥꯏ ꯇꯧꯁꯟꯒꯦ ꯀꯥꯏ ꯀ꯭ꯂꯥꯁ 8 ꯑꯗꯥꯏꯒꯤ ꯍꯥꯏꯗꯤ ꯃꯥꯅꯦ ꯀ꯭ꯂꯥꯁ 9ꯒꯤ ꯕꯤꯂꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯅꯦ ꯁ꯭ꯀꯨꯜ ꯎꯝ ꯁ꯭ꯀꯔꯠ ꯁꯦꯠꯄꯅꯤꯅ ꯃꯇꯝꯗꯨꯗ 8 ꯐꯥꯎꯗ ꯁ꯭ꯀꯔꯠ ꯍꯣꯏ ꯁꯦꯠꯂꯤꯗꯅ 8 ꯐꯥꯎꯕꯗ ꯁ꯭ꯀꯔꯠ ꯁꯦꯠꯂꯦꯕ ꯍꯧꯖꯤꯛꯀꯤꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ 9 9 ꯀꯣ 9ꯗꯒꯤ ꯑꯃꯨꯛ ꯃꯇꯝ ꯑꯃꯗꯗꯤ 8 ꯐꯥꯎꯅꯦꯕ ꯁ꯭ꯀꯔꯠ ꯁꯦꯠꯂꯝꯃꯤꯁꯦ 9ꯗꯒꯤ ꯐꯅꯦꯛ ꯁꯦꯠꯂꯛꯄ ꯈꯠꯅꯕꯩ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯏꯁꯤꯡꯗꯒꯤꯅꯦꯕ ꯈꯠꯅꯔꯛꯏꯁꯦ ꯑꯇꯩꯗꯤ ꯀꯩꯝ ꯅꯠꯇꯦꯕ ꯑꯗꯩ ꯃꯥ ꯃꯥꯁꯤ ꯉꯧꯁꯜꯂꯛꯀꯗꯣꯏꯅꯤ ꯇꯧꯔꯤꯗꯣ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯄꯣꯛꯑꯦ ꯁꯤꯅꯦꯕ ꯁꯥꯎꯖꯔꯁꯨ ꯖꯒꯥ ꯌꯥꯝ ꯏꯪꯕꯅꯦ ꯁꯤꯅ ꯆꯤꯡꯅꯨꯡꯈꯣꯛꯇ ꯑꯩꯈꯣꯏ ꯆꯠꯂꯨꯕꯗꯣ ꯑꯣ ꯆꯤꯡꯅꯨꯡꯈꯣꯛꯇ ꯅꯪꯒꯤ ꯒꯥꯔꯤ ꯊꯧꯒꯠꯄ ꯌꯥꯗꯕꯗꯣ ꯑꯣ ꯑꯗꯨꯗ ꯅꯤꯡꯁꯤꯡꯉꯛꯏꯅꯦ ꯏꯁꯩꯁꯨ ꯐꯖꯩꯅꯦ ꯐꯖꯕꯅꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯁꯤꯡꯒꯔꯁꯨ ꯃꯉꯣꯟ ꯐꯖꯕꯅꯦ ꯐꯖꯩ ꯌꯥꯝ ꯏꯪꯅ ꯐꯖꯩ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯔꯥꯡꯅꯕ ꯁꯨꯝ ꯁꯥꯈꯤꯕꯒꯤꯀꯣ ꯍꯤꯔꯝ ꯃꯥꯒꯤ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯔꯣꯜꯁꯦꯀꯣ ꯑꯔꯥꯡꯕ ꯑꯗꯨꯝ ꯇꯧꯋꯦꯕ ꯃꯥꯅꯦ ꯑꯇꯞꯄꯁꯦ ꯄꯥꯛ ꯂꯥꯛꯇꯦ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯏꯉꯥꯎ ꯉꯥꯎꯖꯕꯁꯤꯅꯀꯣ ꯑꯗꯨꯒꯤ ꯏꯁꯩ ꯃꯃꯤꯡꯁꯤꯒ ꯌꯥꯝ ꯆꯥꯟꯅꯔꯦ
ꯀꯌꯥꯝ ꯀꯨꯏ ꯆꯪꯒꯦ ꯊꯥꯕꯁꯦ 한잔 한잔은 남번에 아두는에거 유고지요 I hate you 가 유고지 진짜 약할락어 완전 남번이야 아이디 lambiसे पालकपनिन कुइनबदि चंगमन 아도 미니 빵삭대 시니미치 라이오프 없나 I hate you I love you 타즈는 거라 난 yang teroko male 강이제 मतम अमदरि स्प्रे रंग कापसलमने tahu पलांगुंबा वालगुंबा हुजिपुरि समाय थाबदि चटनागिद्रेबा तममददि वाना खंजरपदुने बकसे अदु उदे मे सावखिदोने वारिस ꯑꯩꯅ ꯁꯨꯝ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯃꯥꯅ ꯑꯃꯨꯛ ꯅꯨꯡꯁꯤ ꯍꯥꯏꯖꯤꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯀꯩꯅꯣꯝ ꯇꯧꯔꯣ ꯀꯥꯏ 나와 laudisin ito ꯉꯁꯥꯏ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯤꯅꯦ saya sakit nak pernah ini siapa dia ꯏꯁꯩ ꯀꯥꯎꯈ꯭ꯔꯕ ninjangi mati yang kita salah foto kok kita ninjangi itu oh ini sama di kau anak kan gitu kok terus jauh gitu loisilaba lorak tore ꯌꯥꯝ ꯊꯨꯕ ꯋꯥꯅꯤ ꯀꯩꯒꯤꯅꯣ ꯏꯁꯩꯁꯦ ꯅꯨꯡꯉꯥꯏꯈꯤꯕꯩꯔ ꯈꯪꯗꯦꯕ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯦ aduh kan aduh minit ahum gak kadir dong mal hujit itu sangar itu nak kok semacam yang tian man ꯌꯥꯗ꯭ꯔꯤꯅꯤꯅꯦ anh học được cái gì smile là bây giờ ꯃꯤꯅꯣꯡ ꯅꯣꯛꯁꯤꯜꯂꯛꯄꯗ ꯌꯥꯔꯦꯕ ꯉꯝꯍꯧꯖꯕꯤ ꯅꯪꯒꯤ ꯅꯠꯇꯅ ꯉꯥꯎꯍꯜꯂꯤꯒꯤ ꯊꯃꯣꯏꯕꯨ ꯑꯍꯥꯟꯕꯗꯗꯤ ꯁꯥꯎꯔꯝꯕꯗꯣ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯣꯏꯅ ꯄꯨꯟ ꯇꯧꯃꯤꯟꯅꯈ꯭ꯔꯦ ꯍꯥꯟꯅ ꯍꯧꯔꯛꯄꯗ ꯁꯥꯎꯅꯕꯗꯨꯅ ꯁꯤꯗ ꯂꯣꯏꯁꯟꯕꯩ ꯋꯥꯅꯤ ꯌꯥꯅꯈꯤꯕ ꯋꯥꯅꯤ ꯑꯃꯨꯛ ꯏꯁꯤꯡꯗ ꯑꯃꯨꯛ ꯌꯥꯅꯈꯤꯕ ꯗ꯭ꯔꯦꯁꯁꯦ ꯄꯥꯝꯃꯨꯏ use and throw ꯁꯦꯟꯇ꯭ꯔꯣꯔ ꯂꯣꯏꯁꯟꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯩ ꯏꯁꯩꯁꯦ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯀꯣ ꯏꯁꯩꯁꯦ ꯑꯩꯒꯤ ꯑꯣꯏꯕꯒꯤ ꯑꯣꯏꯔꯝꯗꯣꯏ ꯖꯥꯠꯂꯥ ꯅꯠꯇꯦ ꯅꯠꯇꯦ ꯑꯁꯦꯡꯕ ꯍꯥꯏꯗꯤ ꯑꯍꯥꯟꯕꯒꯤꯗꯨꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨ ꯍꯧꯖꯤꯛꯀꯤꯁꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯔꯤꯑꯦꯛꯁꯟꯁꯤꯁꯨ ꯂꯣꯏꯁꯟꯖꯈ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯑꯗꯨ ꯃꯌꯥꯝꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯔꯤꯑꯦꯛꯁꯟ ꯑꯃ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯝꯃꯣ ꯔꯤꯑꯦꯛꯁꯟꯗ ꯁꯨꯝ ꯇꯧꯔꯗꯤ ꯄꯛꯁꯜꯂꯛꯑꯔꯣꯏ ꯍꯣꯏ ꯁꯨꯝ ꯔꯤꯑꯦꯛꯁꯟꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯕꯗꯣ ꯑꯗꯨꯒꯤꯗꯣ ꯇꯧꯖꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯔꯤꯑꯦꯛꯁꯟꯁꯦ ꯁꯨꯝ ꯇꯣꯏꯅꯗꯤ ꯇꯧꯖꯔꯛꯑꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯂꯩꯔꯒꯗꯤ ꯀꯃꯦꯟꯠ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯃꯊꯪꯒꯤꯗ ꯑꯗꯣ ꯑꯃꯨꯛ ꯌꯥꯔꯗꯤ ꯇꯧꯖꯔꯛꯀꯦ ꯃꯣꯏꯅ ꯍꯥꯏꯔꯛꯑꯁꯨ ꯑꯩ ꯏꯁꯩꯗꯤ ꯊꯤꯕ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯍꯣꯏ ꯏꯁꯩꯗꯣ ꯄꯥꯛꯅꯤ ꯐꯪꯗꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯐꯪꯉꯒꯗꯤ ꯑꯗꯨꯏꯗꯣ ꯐꯪꯉꯦ ꯑꯗꯥ ꯐꯪꯉꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯑꯗꯣ ꯐꯪꯉꯒꯅ ꯀꯣꯄꯤꯔꯥꯏꯠꯇ ꯆꯥꯕꯤꯕ ꯀꯣꯄꯤꯔꯥꯏꯠꯇ ꯆꯥꯕꯁꯨ ꯌꯥꯎꯔꯝꯃꯦ ꯑꯗꯣ ꯁꯤ ꯑꯅꯤꯁꯤꯗꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯔꯣꯏ ꯍꯥꯏꯕ ꯊꯥꯖꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯤ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣꯕ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯣ ꯊꯤꯔꯒ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯊꯤꯔꯒ ꯃꯇꯥꯡꯁꯤꯗ ꯊꯥꯕꯤꯔꯛꯑꯁꯨ ꯌꯥꯏ ꯍꯣꯏ ꯊꯤꯔꯒ ꯊꯥꯕꯤꯔꯁꯨ ꯌꯥꯏ ꯑꯩꯉꯣꯟꯗꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯃꯗ ꯑꯧ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ 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 ꯕꯥꯏ